Manipur THOKLIBA IRANG asi LOISHINNABA PANDAM Union Home Minister AMIT SHAH MAYAI TANGBAL LOURAGA New Delhi NAGA Meitei Amasung Kuki Phurup ki MLA Shing Wari Shananaba Shilliba Asi Mai Pakpa Oirasanu HAINA AADMI Party ke Activity Coordinator BISWANATH na PHONGDORAKLI Manipur Press Club ke Thangjing Hall da pangthopa pawgi mifam amada wafam asi phongdokladuna mahakna hai ngasi New Delhi Meitei gi MLA mapan Kuki gi MLA manga amadi Naga gi MLA ahum punna numit yungba matung pung ama makhaidagi Wari Shananaba hokriba se yamna faba khongthang amane chahi ama hena thengnaduna lakliba lana sigi warushin ama Wari Shananaba asida purakpa oirasanu Wari Shananaba asida saruk yariba Minister MLA Singh na irang asigi warushin ama puraga laklabadi AADMI Party na taramna okani haina mahakna phongdokhe Wari Shananaba asina Manipur da tongan ba administrative ahum Meitei gi Kuki gi amadi Naga gi oiba laibak kaidanaba hotnaba da laibak kainanaba oina Wari Shananaba oibiragadi AADMI Party Manipur na madu kaidongidasu yaba ngamjaroi maram asina asigumlaba Wari Shananaba asida Yaubiriba MLA Singna India Langakna Ohen Ningma Moonga Ohen Badu Nataba Aikoigi Oiba Apunba Manipur Amagi Wakalondo Tambiba Zangi Maramasina Apunba Manipur Amagi Charter of Demand Matang Sari Mesida Uto Opuna Sungadra Haibasima Hamzage